Media report singi matung ina ngarang Thinungai gi miyam gi khongjang da miyoi kungo homdoi aso opan nakhi hari masigi manung da nupi manga yauri hebaga loinana miyoi ahum amana bullet injury oi hari loina ngarang numitang da su Manipur gi khena wa tampaklam gi mafam kaya mukta khongjang loi sing thong narakhibaga loinana security force na tear gas sing kapagi video footage kyam social media sing thadok narakli Tengnau pal sat kadoribra hangba wahangi pakhum na minister na sat pataban heba wapam ama phongdorakri hairiba si handa kuki lup kaya mana Tengnau pal minister gi khongsat pangthoktana bagi akan warning thamkraba matung na pamising na hangba wahang amada sit minister na khongkiba pakhum amada thingdaba haibaduna amani sat patabani Tengnau pal sat kani haina CM Kemsa na phongdokri loina ngarang social media sing su viral oirakhiba ambulance popo khamduna asokpa pukhalakpa security forces singna siek tawkhibagi saktama mani Atop Tazaningai oiriba paw mana sarana numida wairangi pung taruka makai mukta khiba matamda sina kaithil amuhana kuthona bagi thawdo amona hanjan khayari hairiba si sarana numida wairangi pung taru makai mukta ba matamda sina kaithil village romda koki terrorist singna apaba makhalgi kulai paiduna kapsilakibne hari loina waki toki de wari sanakibagi saktama masu social media singda viral oirakre loina mananak pada leba miyoi sing aki khang paunari haba paw musulairi Atopa tentakpa paw manamu lamniyo kipgen kaubi kuki nupi ama narcotic substances purambagi damakta Guwahati damak phabangam khayari loinana hauzik makhogi business asi Guwahati da sparksana sandurak leba wapam amasu phongdok narakli Hmar in Pui tuta pai reason gi maikei digi ngarang tang 13 April English ga kunga tarukta condemnation letter ama thadurakli hairiba letter sida palliba maroibu wapam kharana akan mamongda Hmar in Pui tuita fai joint headquarter ki maikei digi nungai tapa masum sauni wafam phongdorakli hariba thawdo sina April gi tang 13 English ngani ga kunga tarukta phokhiba mobile fai Hmar inhabited village ta makoina khundaba leiba jaga amada hawkiba April gi tang 13 da Ashiba haksang ama thamjilam le habisini hariba thawdo si tawhoidaba masum masina Nungai taba phogol heba wafam yawbuga loinana masina tension thuanabagi oithokhanbaga loinana district asida santi hanjilakliba asida akaiba lakhanabagi wafam yawnu supali makhatana lubasina public singna phongdorakli madudi hairiba thawdo asina communalize thuandanaba amasum lana pauk sandoktanaba community singi marakta nungai hanadana ba thualoidabani heba wafam yawnu phongdokpaga loinana Hmar inhabited area da Ashiba haksang langthok nati haiba panbaga loinana hairiba thawdo asi unacceptable oibaga loinana hairiba thawdo asi gi matanga authority singda makoina haijari maduri hairiba thawdo asi khudakta haujuk makta gi hauna investigation chathakadabani amasum athubada immediate action lakhotkadabani haiba wafam yawbaga loinana hairiba thawdo asi senariba miyoi sing athubada fogatkadabani makhatana thamlakri madudi Hmar praja singna hairiba thawdo asi gi matangna tumina laisloi haiba wafam asini makhatana makoina request tarukli maduri amaga cooperation pinaduna public singna masiguma yamna challenging oireba matam asida appeal tarakli maduri amaga cooperation pinanabagi wafam yauna Hmar in Pui 25 region gi information media and publicity gi maikei digi phongdorakli Kuki women union gi maikei digi akan mamongda Nungai taba phongdok paga loinana yaning daba phongdok leba wafam loinana press release ama thadurakli hairiba press release asida pallibadi Kuki women union gi maikei digi akan mamongnu yaning de hai madudi hairiba P Gelmon village Kangbai sub division Susampur district Manipur gi manung chana lairiba jaga asidagi central forcing laktolaga state force na mot singani haibisini makhatana palakli madudi hairiba Central Forcing Lautholaga State Force haibadi Meitei Policing P Gelmon Village ta thambana Kokizo area da akiba piba natana santi purak loi haiba wafam makhatana palaklibana
ꯃꯈꯣꯏꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯈꯟꯊꯕꯤꯅꯕ ꯑꯃꯁꯨꯡ ꯀꯨꯀꯤꯖꯧ प्रजाꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯐꯇꯤ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯅꯣꯔꯃꯦꯜꯁꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯥꯏꯔꯤꯕ ꯄꯤ ꯖꯜꯃꯣꯟ ꯚꯤꯂꯦꯖ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯑꯣꯏꯅ ꯊꯝꯕꯤꯅꯕ ꯋꯥꯐꯝ ꯀꯨꯀꯤ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟ Information and Publicity की मैकेदगी थादोरप वाफम सिरोल सिदा पाली कोकी एनपी मणिपुर की मैकेदगी सु प्रेस रिलीज अम अप्रैल तांग 13 इंग्लिसिंगनी के कुनग तरुक्ता प्रेस रिलीज अम थोलकली हारिबा प्रेस रिलीज असिदसु सबमानना पल्लदुना हारिबा हिलमसु फुरिल एरिया सिंगदा गवर्नमेंट ऑफ मणिपुर की होम मिनिस्टरना Central Security Forcing Langthok amasung State Forcing thambagi wafam laklibasi akan mamongda kokienpi Manipur ki maikai dige asugumba khongthang asi reject taw hebo wafam amasu sapmanana phongdorakli Tangkhul aje katamnang long TAKL gi maikai dige press statement ama ngarang April tang 13 Englishingani gi kunga taruk ta thadurakli हाइरिबा प्रेस नोट असिदा पलकलिबा वाफम अमदि अहानबदा सेंट्रल सिक्योरिटी फोर्सिंग फोंगदोखिबा अहानबा कापकपा कांगोदु लेमना थारो नोंग ताबगुमना नुमै मरुसिंगना काउंटर तौगनी हाइबा वाफमनि अदुबु मखाताना थोकिबा थौदो खरगी मातांगना पुखला अदुना हाउकिबा तांग 13 था मरि इंग्लिसिंगनि ग कुनगा तरुक सौरना नुमिदांगी पुंग तरेका मखैमुक ताबा मतमदा कोकीसिंगना एमुनेशन यावना जालेंगमुक थवाई कोकी अमसुम संकायदगी kapsilakle अतोपा मना तांग 13 हाइबदि हेक नोंगानबगा तांग 13 था मरि इंग्लिसिंगनि ग कुनगा तरुक्तसु अयुकी पुंग मापन अमसुम नुमिदांग वैरमगी पुंग तरुक ताबा मतमदा हारिबा सब मानबा मफम असिदगी नोंमैना kapsilakle हाइबसिनि हंजिन हंजिन कोकी मिलिटेंट सिंग असिना असुमना लंदारकपा असिदा सेंट्रल फोर्सेस सिंगना करिगुम एक्शन अमता लोखतखिबगी उबा फंगिदे मसिगुम सिंग मरम सिंग असिना यामना चावब क्वेश्चन अमा हंगनिंगे ओइरि हाइबदि तंखुल नगा सिंगना अहानबदा नुमै कापा सिक्योरिटी सिंगना ngaiduna लैरिब्रा आइखोइना थाजै मदुदि हाइरिबा थौदो असि तंखुल माइकैरोमदगी मखोइगी खोइगी साइटगी करिगुम्बा थौदो असि थोलंबा तारगदि सिक्योरिटी फोर्सेससिंगी माइकैदगी रिटालिएट सोइदना तौरंगनी हाइबसि आइखोइगी थाजबनि मखाताना हाइरि मदुदि करिगुम्बा रूल्सि अप्लाई तौबा तारगदि सब मानना माइकैसिंगदा अप्लाई तौगदबनि असिगुम्बा थौदौसिंग असिना बायस लैना तौरकपा असिना थाजनदबा अमसुंग कम्युनिटी सिंगी मरक्ता हेना टेंशन लेहनबो हेलेबो वाफम यावना फोंदोरकलि स्टेट गवर्नमेंट इंटरवेंस तौबिनबो वाफम यावना पुखलपगो लोइना साउदर्न तंखुल स्टूडेंट यूनियन TAKL गी मीडिया सेल गी मैकेदगी थादोरकपा प्रेस रिलीज असिदा सुमपलि April 13 इंग्लिसिंगनि ग कुनगा तरुकी पन्नम पाउसेगी एडिटोरियल म्यामना थमजरी खांग मथक्ता ngौरिबनि मियाम की अपाम्बसिंग थबक तो ओंथोकनबगी वाफम यावी हाइबा मणिपुर की होम मिनिस्टर गोविदास कोंथौजम की वाफम असिबु स्टेट असि मियामना तरामना ओखम थोकलबसु करी करी वाफम सिंग यावरिबनो हाइबदुदि मयेक सिंगना मरिक सुमना वरोल सिंग हाउजि फावगी ओइनदि लमदम असि मियामना खंगनद्रिबना मरम ओइरगा ngaइखिबा तारी हेबताइ मणिपुर की मियाम मरु ओइने स्टेट असि निंगसिंग थोकत्रब मतमदगी लेरकलब येलो फ्रुट की मियामदि मखादा मै थारिबा खांग मथक्ता ngौबगा पांखक ओइदुना लैबगुमना लैरि हेबदा हाइमंब थोकलोई खली मरम दिलमदम असिद मसागी मयुम लैना मयुम इंखोल हंजनब ngamdana मियोय कयाम लैबगा लोइनना स्टेट असि इंडिया की मफम क्यागा सतोकसिन तौनरिबा नेशनल हाईवे सिंग द मिटेई सिंग द मनिंग मखा तमना सतोकसिन तौब याहंदना लैरकपा सही उमफागा दब नुमित खरनी द गाइरबनि नकल मरोंदा सांगलब सयुम फरकदौरब मतम सिगी मनुंगदा कोकी नार्को टेररिस्ट ngahak leitana lamdam sigi yellow misingda lamen tuyen bigi thong chataduna leibigi mathakta hauki sai kharagi manung asida mara leijadaba angang yauna miyoi kya tamthina hatok pikraba madi thiba khangdana ngasi fawa leiriba miyoi singi khungul liba ngamdana leiringai gi serasida haukiba sachet taruk teret ki lona behingda Torong laubida tumliba mama masada bom kapsin bada pikliba angang ani laikidaba loinana mama buna aruba phibam da soktuna hauzi hospital laikaduna leibani aduga thaudo adubu yaningdaba phongdoktuna state asigi masing yamlaba miyamna haunaruba tauduna mafam adura sangsinbada CRPF numai kapthorakpada miyoi 13 rom sokpaga loinana miyoi humna laikadnaba ngamdana laikidrabani
Nakala maromda state asigi Urkhul district ki mafam kya koki narco terrorism na lamen tu hen bigi thabak sa thabal lep tabga loinana misi mina thoklingai ki manungda BSF personnel amasu haidorak pa nungmai maruna palmadagi laikanaba ngamdana laikhitabagi pau amuk tarakli oirakliba phibam asi kari maramgi oirakpano haibasi Manipur gi yellow furup sing ikhangna khangna dunu lairibani maramdi hauzi India lenga ka su taunariba koki militant singna su gi ground rule thukaiduna makuta nungmai paiduna maning tamna Sadan badanatana koki singna tauning ma tawuda sautha tha duna India lenga na laisinbagi mawong dagini haina lamdam sigi yellow mi singna penda ba phungduk narakli basini adubo handak Manipur gi home minister Gobidas Konthauza mamadi India gi union home minister Amit Shah ga hauzu odiba Manipur gi phibam gi matang da akanana unakhiba sina makhata na kari karamba miyam gi apamba pangthorak gi habadudi yeng khiba tarabasu koki militant singa taunari bisu osi lauthokpa amadi military crackdown sa tharakadra sa tharakruidra habadudi miyam gi wahang oiduna yengduna leibigi phibam da laikhigedra khali internal survey report West Bengal da pangthokadoriba mikhal da BJP ni sit chama hena mai pakani BJP gi internal survey report amagi matungina West Bengal da pangthokadoriba assembly election da BJP ni sit chama hena mai pakani haina panari report asina BJP gi oina sit chama hena pakani hairabasu union home minister Amit Shah na sit masing hena mai paktuna West Bengal da BJP na lusingba AND lenga manauna lingnana ba party asigi lairiba kaya kata singda hanadigi hena miyam gi samnaduna vote khombi thabak paikhatnana ba khangankhri Leba asigi National News Agency gi report ki matungina BJP gi internal survey report amada puna sit chama digi chamaga kunga manga phawba BJP na mai pakpa yabi oithokpa saunali adubo West Bengal gi lairiba apunba sit chani ga maudraga mari asida lengak sem ngambigi magic number adu yauna mai pakpa ngamnana ba natragana West Bengal mapangal kanba party am oinana ba home minister Amit Shah na party asigi karyakata singda hena kana bot sem bot khombi thabak sathana ba khangan khibani hari lakadoriba West Bengal gi mikhal asida Mamta Banerjee na lusingba Trinamool Congress party gi lenga asuba angama pambai sijinaduna maithiba pina bigi dama BJP na lokalakpa khongthang amagi saru oina home minister Amit Shah West Bengal numit taraga mangani subna kem tawduna election campaign sa thanabagi sem saba hore hari masida natana mapangal kanba amata Banerjee gi lenga sibu chapsana lamba patuna mikhal da maithiba pina nabigi akhanaba thorang oina BJP na state adugi experience lairapa party gi lusingba kaya mafam amadagi mafam amada sattuna miyam gu unaduna election campaign gi thabak leptana sathari hari party asigi maikaidagi West Bengal da Trinamool Congress party gi lairiba akanba workers na maram oiduna tuan mafam singda BJP gi mapangal yamna sona lairiba du mengkhatna ba akanaba policy program kya su yatpa hokre hari West Bengal BJP State Unit ki General Secretary Sunil Bangal na khongjang kaya satuna miyamna BJP bu yengliba miyeng adu khangdoktuna lairiba party asigi awatpa sing adu mention na basu thabak paikhat paukri lakadoriba West Bengal gi election asida BJP na Trinamool Congress maithiba piduna lengak painana bigi panamda party asigi makok thongbu lusingba kaya poll in charge oina thawpukna na basu khankri hari BJP gi seasoned politician union Environment Minister Bhupendra Yadav Tripura gi hanagi Minister Biplab Deb hauze West Bengal station tawduna BJP bo mapangal kangkat hanana ba thorang paikhat paukri nasida natana Home Minister Amit Shah ga nakna satminariba Union Minister of State Home Nityanand Rai yauna tuan ba Union Minister amadi MP kaya West Bengal deploy tawkhri hari Luhongbagi thauram yaururaba matung halakpagi lambide accident thoktuna miyoi taruk laikhidri UP gi Hapur district ki manung chanba Daulana Gulawati lambida luhongbagi thauram yaururaba matung bus tongdun halakpada accident thoktuna punna miyoi taruk laikhidre miyoi tarena asu opanna kri hari UP police ki superintendent of police Gandanjai Singana lebak thiba thaudo luhongbagi thauram yaururaba matung punna bus tongdun halakpagi lambida truck amagi accident thokibani Daulana Gulawati road bus amaga truck amaga accident thokli haiba pau phangbaga khudakta manak nakpa police station gi police personnel sing khudakta sangsinduna mi kanbigi thabak paikhatki accident adu soklaba miyoi kya analeng sa thanabagi damak manak nakpa hospital sing police na pokhi lebak thibe accident gi thaudo adu puna miyoi taruk mafam adu laikidi miyoi tare na soktuna hauzi laying sa thari haina makna phongdokli
ASP na makha taraduna hai thaudu oduna laikhidraba miyoi singi imung manung sing police station na laktuna mathau taba ain goeba thabol khot paukre hauzik phawbi hoina miyoi ama masak maming khang ngamdra lairi hairiba miyoi du bus adugi driver oigani haina su makha tarakli accident adugi matang na minister Yogi Adityanath na yengsin khibaga loinana laikhidraba singi imung manung na thengna horiba awaba su saruk yarakli अखनब सेशन पांथोकदौरीबा सी नुपी ओइबिसिंगदा अहेनबा रिजर्वेशन पीनबा नथि पार्लियामेंट पांथोकदौरीबा अखनब सेशन लेबा सिगी लैरिबा लेजिस्लेटिव बॉडी नुपी ओइबिसिंगदा अहेनबा रिजर्वेशन थमननबा मदि डिलिमिटेशन से थनबगी पांथोकदबा सेशन नथि हाइना कांग्रेस पार्टी की चेयरपर्सन सोनिया गांधी न फोंदोखरि पार्लियामेंट पांथोकदौरीबा अखनब मिफम असिदा इंडिया लेंगाना पुथोकदौरीबा वुमेन्स रिजर्वेशन बिल सिबु पॉलिटिकल पार्टी पुनमना सौगनबा प्राइम मिनिस्टर नरेंद्र मोदी ना अयिब सिरोल पीदुना खंगलखरबा मतुंगदा सोनिया गांधी ना वाफम असि फोंदोखिबनि वेस्ट बंगाल मदि तमिलनाडु द इलेक्शन ग मदि लेना तोवान तोवान पॉलिटिकल पार्टी सिंगना अकन ममोंग इलेक्शन कैंपेन से थनरिंगेगी सेरसिदा नंगहौरा रोई मतागुम प्राइम मिनिस्टर नरेंद्र मोदी ना वुमेन्स रिजर्वेशन बिल सपोर्ट तौननबा political parties in the Kangalakli Basi, Labasi, Nupi Oibishing, Yafunaba Kalaga Punamakta, Amato in a Leminasi, Haina, Kangalakpanati. Tamil Nadu Amadi West Bengal, the Pangtoka, the Riba Mikalashida, BJP, political Gueba, Khudong Sava, Lona, Nabagida Makta Lakolakpa, Kongtang Amani Haina, Congress Party is chairperson Sonia Gandhina, BJP Bu, Maral Shirakibani. Ningsing Bayavadi, Lakadoriba English Singaniga Kungamapan Lok Sabha Madi Assembly election da no POIBishing the Ahen Visit Reservation Tamduna, Leba Sida, Nari Sakti, Bandan, Adinium Maipangna, Sanction Naba Prime Minister Narendra Modi na Women's Reservation Bill, political parties in the support Taunanava, Ayiba Sirol Pisinduna Taxin Kipasu like Ravani, Masita Natana, Women's Cabinet, no POIBishing the Ahen Reservation Pinanabigi, drops to pass Tokiba like Krehina, Paus the Makatari. Tentang sum miyam na thamjage duga hausa koina ti miyam paus matang se lusinjar ge mas makata no babde miyam punangai minasi